Irangsina maram oiraga amata photobiya dabnena loina pumthakre pathakre hoje agang sing school ka ba mi singchu mama mapana sentuki lambi si loina thingrabnena thopa ngamdabnena ngamaroi hana agang khradi khunda halapoi yawnare maram odu mari laina ba authority singna CSO government aduwa department na samuki awab sim mieng changbiyo Kangpopi district ki Leilon Wi-Fi kuki kulda Nagataru Faduna Haki bagi irang na maram oiduna Samuk kulgi kunja sing Leimakhong da thorak pa yada badege masing mana masing patuna mang le hairi Imphal dagi kilometer kuntrani thorum lapna Kangpopi district ki Kangsu Galjang subdivision ki manung chana leiba kulla dudage Leimakhong tamna tholak pada kuki kul taret lom fawraga chatpa maramna kunja sing chathok chasin tawba yadre chathok chasin yadana leiraba kunja sing gi maike dagi impact news ta phongdorak pada kulla sida hauji Kovi, gajar, beetroot, rasma, Hawaii na chingma mana masing kaya ama marang kain puthok libani puthok sing asi kaichal da puthok ta bana maram moiraga pat papum bahorak le masin maram moiraga mana masing yolaga imung puba kunja sing chara henbagi phibam da leire hairi lengak ta mating pibina ba pungning chingchilakli loinana angang sing school fee thi da badagi school dagi tan thorak pa yaw rai ba fung kunja sing na thamladuna samuk kunja sing na thengnarib awaba sing kokna ba lengak ki maiki dagi akana ba thawrang sinbiu CSO sing na su lengak ta taksin bada mating pangbiu haina paujelakli Leimakhong digi Samuk tana lapoda Chino kuki khungi khun truk red lalaga khun chali adubu akhoi kanglup ta irang labana maram oiduna mi phausa pa ngamdre aduna hojik Samuk ta thariba mana masing thariba kobi khangde kebes khangde tulip khangde chinese carrot khangde rajma khangde amabo oiro amata phutuk ya dana hojik khunja singji yamwana lairi maram aduna akhoi Samuk ki lairiba mi singse asina su phau gi suruk su oibani chakhau gi su oibani aduga angang sing su larik sina support tawbani adubu irang sina maram oiraga ta photobiya dabnena loina pumthakre pathakre hoje agang sing school ka ba mi singchu mama mapana sentuki lambi si loina thingrabnena thopa ngamdabnena ngamaroi hana agang khradi khunda halapoi yawnare maram odu mari laina ba authority singna CSO government aduwa department na samuki awab sim mieng changbiyo